Royal Mailship Titanic asambida ikhoina Titanic haina khangnariba passenger puthok pusin tawnaba masigi British ki jahasi 99 gi March ki tarik 38 da Belfast Island da leiba Harland and Wolff hariba jahas hafam stay da saba hokibani samga sagar pagi thabak si chahi ahungi matung 1912 da loisanki Titanic Harland and Wolff haijakiba jahas hafam duna sakiba khwaidigi chawba Olympic class jahas ahungi manungda mahakso Malem's the lady passenger puba Gamogi jahas mayam siki maraktagi khwaidigi chawba ohengani haiba masigi padam siga loinana Titanic sakibani Gamo haibstabu masi paisa gi thabangni masimangna Titanic sabada $7.5 million haijin kibani lupagi wari si hautringai ngahakki manungda lup tawraba jahas gi maramda sampat pamana khangminase maramdi masi hinaunate Titanic Fit Chanipanga Marpuni Toig inchi mapan meter da hairagana 269.1 meter sang badumba ontokna sang jahasne awang mana 175 feet maraki apakpana 92 feet ne ising pakta tawduna chatoriba jahas ma pisik arumbana 46,328 ne jahasigi makhai tang thangbadek thori nungli cable natraga pochai hapnaba all of deck hariba deck si imai makha ironung dalai masig mathak tank top tana engine nungjin generator turbines amasung boiler sing lady khwai ma tondana boat deck lady jahasigi bridge wheelhouse amasung jahas de phatta nung da extend thokуда mi hondokinaba laibon chungba yauri basi masigi decks tani passenger gi deck sing sigi manung da su first second amasung third class cabin da na sengau thab gi matungina mompak mon gi chang khetna labadgumba tongan ba cabin makhal sing lady luxury ki thakti hairudana kanade jahasigi second class si atopa jahasingi first class ka changdam nabada nopanate jahas da tongdoriba passenger lising ani ga chani ni phusisu imung makhal khunimak isu sure adune nakera khunba sanjau paiba masung celebrity sing dagi horaga mayum makai fauning thina lejadaba america yoraga mophamduda kari no hekta thiruragi khanna tongna patgumba laidaba passenger sing phawri First class passenger singna deck amadagi amada kathokasin tawnaba mit thakat pamkhai mong tana leitinglaba onthokna saw sangba thak ka khatpham staircase musung mausagi mangal nusa changlapam oina ningthi jarba dome skylight na mapham chana thamli basigumba jahasimakti ataw luxury hotel amaga pakak wirame jahas leida sana kunafam gymnasium thakpam chafam dining saloon larik pafam library samkakpam hazam haksang dan loibinaba dugumba thaoina mi thamlaba yam nungaiba makhal gi rujafam turkish band amasung iroifam swimming pool yauraba dugumba penthokpam nungaifam marang kaiba yaklaw jahasne jahasgi hull haidi hivam natraga frame dusu waterproof oiba dugumba ising changloidaba kakhal taratrok thokna tongan khaidokpa maramna Titanic si sunglublup loedana panakhibani Sigumba magi thoidoi dokpa mogol mayamsna Titanic pu maming khangcha chalan kibani press ki pukning taraina chungsin mangam kibani kutong thiba taba lupa 12 April 1912 England gi Southampton hariba maphamsda mathumrang horaba passenger singna Titanic ta makhongna netuna kakat phonare masing yamnaba miyam amasu kalakna pham oiraba wang chawi nupida sanalupa jomjom yan thabagum ningthirabi Titanic na hithangpham thadokhibudu madu yengadabagi mai ngainari nimit matamda Titanic Captain Smith ki makhada samudra jatra tawduna han mamsung aroi boy dawriba khongchatugnamak khongsan mahurki ahenba passenger kharaga hapnaba Titanic France ki Sarawak amasung Ireland ki Queenstown hariba mpham stay da ngahanga khamlamlaga New York shar ki damak awang thangba Atlantic Mahasagar gi pak chawra bai pak tu daida chap yungna thousand rakibani numit nini gi matong April tarik 13 makhoina thorliba lambidu mamang dun paksing laihowi haibagi warning atopa jahasing dagi phangbadagi Captain Smith na anoba course mayatuna anoba lambi amadagi oina khongchatu makhaja tharaki masidi makoina mausa toina dumak tawba thawangni Titanic full speed ta panthung mai kaitamna yang na thodun chale numidang hektar pudadi temperature du
freezing point gi makha da hai thakibana krak krak chingsinduna ingsilai tha thoktaba thabal leitaba musung ithak kabagi samin nungin amata phangdabana makhoi gi anoba ising lambidisu mamangda chawun pak singna ngai duna leide haibasi makhoi na matam chana khangmang lamde ahingi pung 13 minute nifu chalakpada lambi gi aphabata yengsinaba crossness haibas kumba jahas ki wangkhatlaba ampham state da thau tawduna leiriba Frederick Fleet haribni pasna magi mamangda pak chawba dugumba chawbu unpak ama yungduna leptuna leiribadu urakhi kudak tamahangna kudong tiba taga dore takna batkumba kangsi du khinglame loinana jahas ki brista mathau toriba officer singda telephone tawduna hairame binoculars thamba kadasu officer David Blair hariba officers na solon silam laga sojai krisna ba kauramdagi Frederick na unpaksi masagi mamit magnoina urakhibane karigumba koina binoculars mateng na khara thapni ngedagi uramba taragadi masi film si leram de basu yabane officer David Blair Titanic ki second officer oina ahan da khankibane adubu jahas kong salam daida magi mochi top officer mana mochin jalalaki crew dagi lokthok nabni na hathu tukum tharapda masu sojaidu sinaramba kaubajane masina su Titanic ki nongdam thinaba marama oi kibani dana lawnaba su kongaine wari makha tawsi Bristol riba officer singduna paktudagi thaidoknaba nanthoknaba thana kanno nari adubu laibak thibani makhoi khar themankre ising manungda lariba unpakatai naba halgi saruk singdu thaidoknaba honabadu daida fajana kansil labun paksingna khogairakpa takhai kibdagi makhul kya hoba horaki kakak lawba unmachat kya dekta tasle asigumba matang sifawba passenger ayamana makhoi gi jahasi unpak amaga thingjanare asibana makhyat lawna kathoktuna leide haibasi makhoi khanglamde pung 13 minute yankai tarakpada Captain Smith amasung jas architect Thomas Andrew jas tuki akai toy phibam singdu madu yengsin balaki onthok pa haibdani ising changbang loi panakiba makhoi gi halgi kakal taratrok tugi madu gi manungda taruk amadi ising thumjil madu thengnabada Titanic luplani haibasi makhoi na traina khanglame ahing baro manak nakpada makhoi bu kanbinaba topa jasing leramnaso haibiga sada Captain Smith awaba tare kutong thiba nangle haibagi radio the distress call kya mathang thadore Mayday 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 RMS Titanic Mayday 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 RMS Titanic we are sinking apunba passenger masing dugi sumnagi tangkhai tamak lifeboat ta tongba changani haibasi captain manu khanglame 12 minute kun manga chalakpada samudra gi protocol matungina nupi angang singna hana lifeboat ta kakat phole masa masa hinglag lore khanjaba langphang tawba si protocol thugaina ba honarak patkum mani pa kya dagi horaga hauna khangba kathokpa gi guntana litingba lebak macha taba gentleman singdugi matawduna manadaba mioi bagi wakhalon busu khudam pirabani batagum kapthokle malyang khani pangi arapada thoramba carfetia koba jazama Titanic ki distress call utabdagi mateng pangnaba thojin bhoroki thirapalainaba Titanic nongthokta distress player kapkhatuna leile nongyai matung ama tarakpadadi makha thangba dek singdu ising thumjalakpadagi Titanic mamang thangba saruktu lupthaba husle passenger singna makoina korokoiba jahas ki thongnaw singdu lonsilamdabana thumjalakli besingdu makoina chingthokpadagi di jensilakpa thumjalakpana saruk 15 rom yangsilakibani mamang thangba saruktu luptharaklamnina maning thangba saruktu imaidagi haigatpa kangkhatpa hore pung aniga minute manga chalakpadadi khwai aroiba lifeboat sondoki aduba hujik sumiyoi lising amag samadi dei hore dek to hujikti ngammana phaklangum chap yung khalakpadagi passenger kya ising da tasan bhoraki kui dana nongdam thibi Titanic ki imaidagi kangkhatuna leriba maning thangba saruktu tekshilaki mamang thangba tang khaiduna irol nung lekha mai ki pangki Captain Smith lifeboat tongkru haibada masan pukjel dingna yakide maraibak thiraba magi passenger singdugi famda hauna khangbut poina mathau tawduna mathwai thaki kui dana maning thangba tang khaidisu lupthare maidagi kilometer 3 rom luthana lupthare irang naduna sibasu kongaine adu hathu tu halibududi aing budunane lifeboat kharadi
amuk hannadi halakkibani adubu miyoi mari khak hinglamki nongalamdai pung mariga minit 10 chalakpada makhoi kan balakiba karfetia mafam du yoksirtuna lifeboat ki survivor singdu lokotki